Citizenship Amendment Bill gi mayok leptuna North East Ladiba Mongoloid Furup Singh Tunglamchat amagi damak apun bafirep amalogu mathau tare haina saknaira filmmaker Aribam Shyam Sarmana phongdokre. Kumchi sahi gi class 10 gi exam the private school gi oza amata exam conduct tawba yawhaloi haina bosem na loki bafirep handongnaba private school gi oza singna akan bawafam thamlakli. Lamlai Police Station na konba chingkai khulen da masak khangdaba singna miyoi ani nongmai na kaptuna hana na buhat na rambadagi hauzik ras medicity da arugo fibam da laikanari. Amasong malim gi leba kontramari na saruk yaduna numit mangani chathagadaba ahumlak suba World Bamboo Workshop 2019 ngasi City Convention Center Imphal da Chief Minister N Birenna hongdokre. मैं बखरुम जरे अदम नेंगबी बस इम्पैक्ट न्यूज़ ने आई खांगन बम थोइनो हेनबी हौजिक पुंजा सिफावबु की मरुई बपावसिंग म्याम दपे जरे Citizenship Amendment Bill 2016 asi apunba India thugaiba yaba phuruk masel nungsi nahandanaba bill ne maramaduna bill asigi mayokta leptuna North East state sing da leiriba Mongoloid Furup Singh Tunglamchat amagi damak apunba firef amalobu mathau tare haina saknairaba filmmaker Aribam Shyam Sarmana phongdokre. Wafamasi India lengang na ahal oiraba filmmaker asida pirakiba Padma Shri Award pu hantokiba adubu Manipur People Against Citizenship Amendment Bill 2016 man peg na ikai khumnaba utpagi achamba thoramda phongdokibane. Thangmaiban Lorongpure lekai da leiba masagi yumda pangthokiba thoramasida filmmaker Aribam Shyam Sarmana lamdamasigi ahal oiraba singda appeal tauraduna miyamna Citizenship Amendment Bill 2016 gi mayokta changsiliba khongjang da saruk yaduna isagi phurup isagi lam kalhaunaba thoraklo bill asina lamdam asigi miyam da secure oidre bill asi chanarakpa matam da lamdam asigi phurup sing kayam kuina lekhigadagi haibasi Tripura dagi Tripuri mutkibagi thodokna khudam oirabane. Asigumba fibam asi yoraklabadi isagi chanalwanchat lining laishon tunglamchat amadi Khunairol Pumba Mankragani. North East India gi miyamna chada marfudrade Citizenship Amendment Bill asi yadre hairiba asida tararoi haina taurakliba India lenga ki thawong asidi bill asi nampuda pass tawgani haibani. India gi President amasung Prime Minister na pikiba warol nasu bill asi soidana pass tawrani khangle matang asi yorabadi lamdam asigi miyamna tumina leifam thokte. Mahana makha taraduna Nagaland, Mizoram, Arunachal Pradesh ki di tangai fadana ILP gumba constitution ge ngaklo piraga leiribani. Manipur gi damakta di karigumba ngaklo amata paikhatana leithoklibani. Masagi ngaklo lejaba state sing asina akanba iho haurakpa oibana Manipur lengang nasu tumina lesin biranu akanba firep ama lepiyu nathaiduna thambagi matam natre haiki. Punna lepadi kana gumbana karisu tawba ngamloi haiki. Luina mayan khangi dumai president so highly hanbau because honorable prime minister ngang de khoi khangi ma choi na pass awani haiba matang sidadi akoi tumin lefam thokta yeng si pass taru kanda fight tongi habi wafam du suklei lite ai wafam dadi masu withdraw to gudam si makha tabna konala kani democratic countries de withdraw to gudam adiga maski bill sigi danger weba another area na hatred santopa bill ni sini hajari hatred United India ma Masitan Tugaiba Yaba, Badumba, Bilne. Masi whole India go in Masi, okay, against Lepadam, okay, Plappunjalaga, Nordic Kisu Plappunjalaga. The Mongolic Pisa, Mongolic people see, stay Nama, Kuyam Kanalo with their Kale. India Pumbada Cap 2016 gi mayokta protest tawbugonga si Manipur dasu left party singna sunduna pangthokre Major Khulda laiba Manipur Press Club ta pangthoki ba thoram aduda AAP AIFB BSP CPI CPIM NCP Praja amadi RSP na chingba political party sing asigi mihut sing saruk yaduna Cap 2016 na oihalakada ba singi matangda wafam kaya puthoknakhi Thoramadu Mari Lenana CPI State Secretary L. Sotin Kumarna Cap Namaram Oiraga, Lamdamasida Miyoi Lak Kaya Tangsilaktuna, Yelhongi Dagi Laser Club of Furuf Kaya Mutkiba Yabagi, Akiba Lay Haiki. Luinana,
Bill asina secular oibagi wahanthok lehelaktabagi mami tai hainasu mahakna makha takhi. Nasi paliba lenga BJP RSS na control to ba Bharat se Hindu rashtra gi mangna sagat pa adungba party bahang sason parak pagi manungda matang asoi ba thoksil kaya ma sun lor pagi manungda citizenship amendment bill se masi channa halaga maroi de kogi RSS na ningi ba BJP na mangli ba manga madu mang phau ri bagi damakta Bharat da Tongan ko saimang da haijak di belibak sina do badu tagi Hindu lak kaya Bharat ki citizen henna bagi wafam masine yang kada besalais Cap na Manipur da hojik ohelakli ba fibam gi matang da nongma gi oiba miyam gi oiba khananai na bagi mifam ama kwakta da pangthokre mifam adu kwakta unit congress committee na sinduna kwakta kaithel da pangthokhibani khananai na ba adu da education minister oiramba KH Ratan Kumar Moirangi MLA Oiramba M Prithviraj Singh yauna miyoi kayana sarukyakhi KH Ratan Kumar na khananai na ba aduda India amadi Manipur da leiriba BJP lengak asi michang mikhai naiba lengak ni makoina thangliba khongthang asidi macha mayam gi manungda macha kharadamak nungsiba mama mapa gumbani bill asi pass tawdana ba miyam punna hona minasi haina phongtokhi Quality to all. धर्म की खेलबा लेतबा जाति खेलबा लेतबा लोन की खेलबा लेतबा अखोई इसा इशू आते में मसीदा पीरोन थोरसु सब मानना थोरके तो बनी धर्म की खेलबा ले खुदिन मक्ता मानना येंगे तो बनी अदुगा लोने मक अखोई इकाई खुनलगे तो बनी हाइबा मसी की युम्मा मसी थोरन बसे मसी इंडियन कॉन्स्टिट्यूशन कीरगा थानम है पीपीना मसमाइना शक्ति लेना अकन मरे पाकमो ने इमुगा मरे ओने लेरी बसे मसी होजी मचेत अखोई मसी खनारत नगमगी हु काम नगमगी अचो मरम मम ओइरे Citizenship Amendment Bill 2016 passed over Yaroi Haiduna Nagamapal Masindasu Nagamapal Khwai Brahmapur Mairapai Women Development Committee na Sinduna Wakat Mifam Chathakre Wakat Mifam Aduda Sarukyakiba Ima Ibel Singna Citizenship Amendment Bill 2016 Manipur da Chanaba Yaroi Amadi Bill asi withdraw tawgadabani haiba kholau kayasu laukhi New Kasar Road Mayalekai Patsoi Part 2 the Youth Development Organization Amadi Women Welfare Organization Patsoi Part 2 Mayai Lekai ki Mihut Singh Nasaruk Yaduna Wakat Mi Phamkre Moirang Khomdasu Cap 2016 Chanaba Yaroi Haiduna Maikai Adum the Labor Maira Paibi Singh Mihut Amadi veteran politician Okram Joy Saruk Yaduna Wakat Mi Phamkre Bill asigi mayokta Thongju Block Congress Committee nasu Khongman Mangzil da wakat mifam chathakre mifam asida Congress ki veteran politician Okram Joina Thongju Block Congress Committee na matam chupada bill asigi mayokta laigani loinana bill asigi mayokta Chief Minister N Biren na leibagi mami tade haikhi Nakalamorom da Sega Road Thauda Bhabuk Lekai Singjamai Loklaubung Amadi Brahmapur Nahabam Lekai dasu wakat mifam chathakhi Thambal Khong dasu Apunba Maira Paibi Loop Amadi Youth Welfare Club da Sinduna Wakat Mifam Chathakhi Awang nungpok Bharat ngasidi maisai awang nungpok Bharat ki praja apuna makapi adubo ngasidi BJP na luchingba sarkar sina Delhi da koi ki amya kari awang nungpok Bharat ki praja ge awabadu udri yamna tamtiba maung nai daba koi ki lisak sajat koi ki Bharat sarkar ki luja daba awang nungpok Bharat ki praja bumi waina khandaba sigumba Bharat ki parliament da awang nungpok Bharat ki Miyam punamuna kaptura lauri da koi namdana bill pass to gani gaina haibado tasengma Manipur praja singlaba Manipur praja usitaba amani Thawal district ki tongan mafam kaya da Maira Paibi Loop Singna Wakat Khongjang Jangsankhi Khongjang adugi serugamo aina khangabokta leiba KM Blooming Higher Secondary School gi masing yamlaba mahiroi singna National Highway 102 Imphal More lambi da thoraktuna cap yaning de haiduna human chain semkhi Khongjom da leiba Standard English
स्कूल की महिरोई अमदी ओजासिंगनसु स्कूल की गेट तगी हौरगा खोंगजोंग कैथेल फाउबा रैली चतुना कैप यानिंगदब उठखे वांगजिंगदा लेबा रॉयल एकेडमी हायर सेकेंडरी स्कूल खांगबोक हायर सेकेंडरी स्कूल पैराडाइज इंग्लिश स्कूल थौबाल इस्लामिक इंग्लिश स्कूल लिलोंग हंगाम थाबी की महिरोई सिंगसु कैप की मायुक्ता पाकसना खोंगजंग चंगसनखे थौबाल गे थोकपम खुनौ थौबाल वांगमताबा देवी मांदोब कियाम सिपाई जरांगपाट मनिंग लेकाई नचिंगबा मफम सिंगदसु कैप की मायुक्ता वाकन मिफम चथखी बिलसी की मायुक्ता तक्सिल लदुना एमपीसीसी की टीम ngasi ऑल इंडिया कांग्रेस कमिटी की प्रेसिडेंट राहुल गांधी अमदी हानगी प्राइम मिनिस्टर डॉक्टर मनमोहन सिंह गा उनखरे मणिपुर की हानगी चीफ मिनिस्टर ओ इबोबीना लुचिंगबा टीम अदुना राज्य सभादा पुथोरकपा मतमदा बिल असिगी मायुक्ता राज्य सभा की मेंबर सिंह लेपिनबा टीम असना हौजिक दिल्ली दा लॉबी तौदुना लेरी मणिपुर यूनिवर्सिटी की टीचर्स एसोसिएशन स्टाफ्स एसोसिएशन अमदी स्टूडेंट्स यूनियन ngasi बिल असिगी मायुक्ता यूनिवर्सिटी की मेन गेट ममांगदा वाकन मिफम चथखि ngasi की वाकन मिफम अदुदा मसिंग यामलबा महिरोय ओजा अमदी स्टाफ सिंगना बिल असि हिरम अमतदा चनबा यारोय हाइना डिमांड तौखे हाउबा मरक अमसुंग कोंगबा कैथेलदसु बिल असिगी मायुक्ता लमदा मदुंगी मियामना मैरा पाइबी अमदी लोकल क्लब सिंगा खुदसमनदुना वाकन मिफम फमखि नाकलमरोमदा महिरोई लोब देसाम की इम्फाल कॉलेज यूनिट के थौमी अमदी कॉलेज असिगी महिरोई सिंगना इंडिया की प्राइम मिनिस्टर नरेंद्र मोदी होम मिनिस्टर राजनाथ सिंह अमदी मणिपुर की चीफ मिनिस्टर एन बीरेन की असाब मितम मई थादुना बिल असि चनहननब होनरकपा इंडिया लेंगा की थौंगबो अकनब मोंगदा यानिंगदब फोंटोखे स्टेट कैबिनेट की ngasi famkiba mifamna tha asigi tang kundagi taramathoi suba Manipur Legislative Assembly की budget session famnanaba warep laukre atuba matamda governor da assembly samon tawbinaba hairagani hairi Chief Minister Nongthombam Biren na chair loduna famkiba cabinet mifam aduna ching amasung tampak ki PHC na konsinba ngamdaba mafam singda non communicable diseases sing screening tawnanaba pilot basis da mafam nifu da mobile laboratory system hangtukna balepnakre स्कूल फगलहनसी मिशन की मखादा असेंबली कॉन्स्टिट्यूएंसी हुंफुमक्ता मॉडल प्री प्राइमरी स्कूल अममम लिंखटपा मदुगिदमक स्कूल अमममदा दरकार लेगदबा राइम्स टीचर अनि अनि पुन्ना ओजा सामगकुन एंगेज तौरगनी हारी कैब की मतंगदा अवांगनोंगपोक स्टेट टरेट की अपुनबा महिरोई लुप ओइरिबा नेसो की डेलीगेट टीम अमना ऑल इंडिया कांग्रेस कमिटी की प्रेसिडेंट राहुल गांधी गा ngasi उनखरे नेसो की टीम असिगा राहुल गांधी गा उनबा मतमदा अवांग नोंगपोक की खुनाइलोन सक्तम अमदी पुनसिरोल द बिल असना सोकदबा ओइरबदी अमदी आसाम एकॉर्ड 1985 थुगाइदुना 1971 ना बेस ईयर ओइदुना इलीगल मिटॉप सिंग चंगलकपा डिटेक्ट अमदी डिपोर्ट तौगदबा अदु याहलुइदबा ओइबना पार्लियामेंट मतम लौफम थोकबा थौदांग लौरकनी हाइना नेसो की टीम असदा थमलखि हाइरी दिल्ली दा कैंप तौदुना लेदिबा नेसो की टीम असदा मणिपुर के एमसू की प्रेसिडेंट मंजित सरांगथेम अमदी नेसो की सेक्रेटरी जनरल सिनाम प्रकाश यावब टीम असना YSRCP की लुचिंगबा राज्य सभा की MP ओइरिबा V विजया साई रेड्डी JDU की वाइस प्रेसिडेंट प्रशांत किशोर BJD की MP भारतृहरि माधव अमदी मेघालय के चीफ मिनिस्टर कॉनरेड संगमा ग्रसु उनदुना बिल असगी मायुक्ता लेपिनबा तक्सनखे नेसो की चेरोलसना मखा तारुदना बीजेपी लेंगाकना मतमबदा हेक्टदा सप्लीमेंटरी बिल ओइना पार्लियामेंट ता पुथोरकपा याबना फेब्रुअरी 19 फाउबा अकनबा खोंजंग कन्न चंगसिंदुना अवांग नोंगपोक की मियामना लेपियो हाइरी Citizenship Amendment Bill 2016 की मायुक्ता मियामना लाखलिबा फेब्रुअरी 19 फाउबा सिमी कुपना हुम सिंगना लेबियु अमदी लेप लेतना मियामना इहो चंगसिनबियु हाइना माओइस्ट कम्युनिस्ट पार्टी मणिपुर ना फोंटोरकले आइन थिंख्रबा लाल हुलुब असना थादोरप चेरोल की मतुंगिना इंडिया की प्रेसिडेंट ना बिल असि पास तौनबा पार्लियामेंट की हौदोक वारोलदा पनखिबा लेख्रे
West Bengal da pangthokpa miyam gi mifam amada India gi Prime Minister Narendra Modi na kepu West Bengal ki lengak pai ri Trinamool Congress na saganaba taksin khiba wafam na awang nongpok lamdam gi miyam da amuk hena khoirang khoisauna hale Manipur miyam na isagi wakhalol da Citizenship Amendment Bill 2016 gi mayokta ihau changsinba haibasi tangai fadabani haina lepiu hairakli Board of Secondary Education Manipur Bosem Naloba Class 10 ge exam da private school gi oza amata exam conduct toba yaholoroi haina Bosem Nalokiba fireb asi handoktrabadi lakliba February 10 gi ahing nongyai dagi pungni funipan Manipur ban kauragani haina Committee Against Manipur Private Schools Registration and Regulation Act 2017 na mari lenaba singi pukning chingsilakli Loinana Bosem gi fireb makhatana handoktrabadi Manipur da leiriba private school sing Mathang Chahidagi CBSE Natraga Atopa Board Amada Olagani Hainasu Committee Asina Sexelva Tamlakli. Ngasi Manipur Press Club the Paumi Singo Unabada Committee Against Manipur Private Schools Registration and Regulation Act 2017 ge Wangangloi Haishnam Malem Khombana Fungtorakpada Manipur da Lediba Mahiroi Singh Asi Chada Marfudradi Private School gi Mahiroi Singh ni Adugi Sumathakta Private school sing su board ke exam center oina season raga karigidamakta private school gi oza sing exam conduct tawbada yawhaloi dawribano haiki loinana exam conduct tawbada private school oza amata yawhaloi hairibasi lenga ki school gi mahiroi singbo mark wangna phanghanduna lenga ki school sing phagatle haina utnaba thaurang tawribra haina su haisna malem khombana phungtokhe Lakliba February mapan fawbugi manungda mari lenabasingna hiram asida mityeng changdrabadi pung nifunipan gi Manipur ban asi kaubata natana private school sing mathang chahidagi bosem gi makhada leiraroi hairi Private school gi oza sing amasing authority amata na saruk yahandana government school khakta gi oza sing na hairiba parikha se conduct tawgudabani haibasida aikoi gi chingnaba ama phawjai ICLC parikha natraga Council of Health Center gi parikha da saruk yagadoriba satra sing ase private school gi satra oiraga karigidamakta private school sing da makoida matik saba makoi gi chanaba responsibility piroi do no haibasida wahang amalai hidden agenda amagi makhada sinbani haibase aikoi wakal da lae Private school mutat pa yana bagi damakta like su tamakta ba sahi super sigi magi academic session da kari tawda no high bot su tawdana angang je first division musung position da puthong na bagi damakta parikha gi examiner roisu adu ga sahi parikha center da parikha thabasu makoi ne singa doribra high post ekori chingna fawi amasung Manipur gi yamla ba satra lising kuntha sigi manung da satra lising kunga manga private school gi satra sing jibu discriminate tawna na bagi lambi ama sinbani habise akoi thamoi da pawre Ithai dam thingkatpana maram oiraga khoidum pat ki mafam kayada ising makhwatuna law uba yadana leiramba mafam singdagi ising chingthoktuna law panba yanabagi pandamda sekmaizin khunaugi khongnang khongbu salai holdings private limited na sel puthoktuna tengkhre lekai miyamna phungtorapugi matungina ithai dam asina maram oiraga kholasigi akoibada leiba law pari lising kaya ising thumduna law panba yadana lakli Hiramasida Manipur lenga ki mari leinaba singda kayarak mityeng changbinaba haikhrabasu ngasi fawa mityeng changbidri adubu handak Salai Holdings Private Limited ki chairman and Samarjit na minyen changlakpa asina maikay asong gi lomi kayada kanaba piba ngamlagani haikhe Sahi ke adagi koi low simubo koi yadadana laiba koi khudum lamjawje masigi khongira matam chana phapiragadi khudum lamjawgi da koi ngasai gi portion thousandana adagi mayam dina koi kangba yaba kangagadi low ubagi khudong jabja aduki matik phangani haibagi akoi je kamai tawni masidi adudi sarkar da haibaju matam je ngaira sum laiba adudi Salai Holding Private Limited se side moi da hairagadi yagani makha da koi laisang khongjiga ni koi na koi gi Salai Holding Private Limited haijabda yabi ije adu ngasi loigane khalamani adu ngasi je masi loibidu mandre laisang khongji da mu hayeng de putaje tawone adu khoi gi apiriba koi Salai Holding Private Limited ki koi tawbubiba mayam naju masi gi mapung phana ani ji mapung phana tawbiram naba khoi na mayam gi tarakdagi aina ju mayam gi haije Salai Holdings Private Limited na sinduna mama mapa nauna kaina khraba amadi yunggi senthok lambi lezedraba angang manga segmaizin khunau dalaiba Smart Universal Academy da class 12 fawal lemna boarding lehenduna mahima sing tamhankhre
ngasi angang manga asida school asida lairik tamba haunanaba school prospectus khutsinabagi thoramda school asige managing committee ki secretary Sanjoy Nahai Salai Holdings Private Limited ki chairman and Samarjit ki lamjing makhada ngasigi angang manga asi matik chaba miyoi amamam ohenabagi pandamda mathau taba khudingmak piduna lemna mahai tamhanbani मियोइबा फंगदबा मरुइबा राइट्सिंग राइट टू एजुकेशन असी सलाई होल्डिंग्स प्राइवेट लिमिटेड की फाउंडेशन स्कूल स्मार्ट यूनिवर्सल अकादमी समाजिंग खुनौना मसी फंगननबा होनजबनी जाजिंगने फनौबदुदा छिमबियु इमा जे जायको इछु अहुम जे फनबदे छिमबियु इछु नमदे जु थाबिनो इबुंग ओइना ने तमबेंगी गमबेंगी ने होनबियु इचाजा इमागी उपाय करिमो लेते Kangpokpi district ki Sagolmang police station na konba chanung chingmang amadi Laikot Hill Ranges ta aina yadaba mong da tharamba popi pambi sing nab amadi district police yawa apun bitim amana yanthatuna manghankre chanung chingmang amadi Laikot Hill Ranges ki lam ekar chamaga kunhumdoida popi pambi sing adu tharambani hairi ngasigi drive adu nab Manipur gi SP gi mityang makhada Department of Agriculture District Administration Kangpokpi gi personal sing cycle gi executive magistrate NAB Manipur NCB Imphal Sub-Zone amadi Manipur Rifles ki personnel sing Imphal East District ki police personnel amadi home guard sing yawat tim amana chathakibani Imphal East ki Lamlai police station na konba chingkhai khulen da masakhang da basing na miyoi ani nongmai na kaptuna hanana ba honaramle soglaba miyoi ani adu hauzik North AOC da leiba Rasmedi city da aruba phibam da laikanakre soglaba miyoi adudi chingkhai khulen dagi wahingbam pamhaiba apokpa lekhidraba W Mikhu chahi yankhai manga amadi mahaki machanupi W Malemnganbi chahi kuntare ni Pamhaibagi thabakta nongmai maru ahum panbagi manungda ama faudoglaga chatkibani mahak ICU da leiri Malemnganbi gisu nangalda nongmai maru ani panbada ama faudoglaga chatkibagi operation loiraga leiri miyoi ani gi phibam luna leiri haina hospital authority gi maikaidagi phongdorakhi thogdo asigi matangda pamhaibagi machanupi ahalna impact news ta phongdorakpada ngarang numidang pung 13 rom tarakpada masakhangdaba yungawba gari machada lakpa miyoi ahumna makhoi gi yumda changlaktuna thong hangtuknaba khanghalakhi mahaki mapana thong hek hangbaga miyoi ahum adugi maraktagi miyoi amana wa amata haidana nongmaina kaplambani loinana mapabu nongmaina kapa adu kannanaba honarubada mahaki machanupi busu sakhangdaba miyoi sing aduna nongmaina punna kaplambani thogdogasi kanana karigidamak tawrambano haibadu khangbangamdri Mari Lenaba Singnasu Togdok Asida Cheneriba Miyoi Sing Atuba Matamda Pagatuna Tairak Pibiu Amadi Asokpa Singasi Laying Badasu Lenga Ki Maikaidagi Mating Pangbiu Haiki Kuna toiba procedure si my abdomen na toisna exploratory laparotomy ko bi adu thabak toisna tube thoracotomy thabak ta kuna toje procedure si monda manungda layba e9 mem na drain tawthuna ba chest tube hapani aduga abdomen na toisna khoigi mase small bowel si multiple perforation tawrome adigi colon su tawrome aduna mase amacho operation am to using mase ICU da khoigi doctor amadi nurse staff mem kanna like kanna da sina da le babado kaningo dana khoi si da pusalaga operation tawrin ado aina haning badi kari maramgi babado kamai tawdana tawrino haibasu su khoju khangdra sarkari mai kaidagi hawaba taraba khoisi mate kitang pangbiyo haiba haijagi Nakalam Romda Togdo Asigi Mayokta Chinkai Kulengi Miam, Maira Paibi Sing Amadi Club na Wakan Mipam Chathakre. Wakan Mipamadu the Sarug Yakibi, Karason, Maira Paibi ki Secretary, Sobam Ranitana Fungdorakpada, Wahingbam Pamhiba Hariba Ahalasi Kul Asigi, Amadi, Lekaigi Laisontin Sontoba, Maiba Amo Oina Miam gi Seba Toba, Amadi, Low Singu Toduna Labor Mui Amani. Togdo Asi Kanana Kari Maramgi Chathabano, Soy Kibalay Rabasu, Paminaduna Wari Sabagi Tanja Amata Pidaba, Miyoi bagi punsibu karisu leitana khan bagi thawong asi yaningde
अथुब मतमदा कनाना करी मरमगी चथबनो हाइबा सेंगतोरकनबा हाइखि हारिबा मरा लेबा मियोइसिंग अदो अथुप मतमदा अखोय दंदी पीबा पामी क्राइम असिबु तौरमिबा मियोइसिंग अदुगी थमोयदा मखोयसे सोयरे लाले हाइना फावरगसु आइन लेरी अदगी पुलिस लेरी अदुगी मतेंग लौरगा मखोयबु दंदी पीबिरमबसु या अदुदी सुना नतेना मखोयने हेक्ता अखोयगी हिंसा याइतंबगी फिबम लौरगा मियोइबगी पुंसिदे अटेम्प तौरम अदुगुंबा थबक अदो अखोय तसेंगना यानिंगदेबा फोंदोकचरी Madang Swasta break ma lawjage break ki matungda numit manga ni chathagadaba ahumlak suba World Bamboo Workshop 2019 ngasidagi Imphal da hokibagi paw amadi Manipur amasung malimgi tongan ba I paw sing puduna laksage Impact News mumit yeng taduna lebio Mama muka natram nokchari bulletin asigi makha taba paw miyam da pizari numit manga ni chathagadaba ahumlak suba World Bamboo Workshop 2019 ngasidagi Imphal da hokre Malam Gileba Kuntra Marina Saruk Yaduna Pangtok Liba World Bamboo Workshop Asina State Asigi Oiba Wa Makal Singbu Yokatuna Tongan Ba Wadagi Kutsa Haibagi Potlam Utpa Amadi Wagi Processing Treatment Amadi Production Gamari Lenana Anoba Technology Kaya International Experts Singna Takpi Tambi Bana Workshop Asigi Mapung Oiba Saruk Oigadori Palace Compound City Convention Center the workshop Hogdopagi Thoram Ama Nasi Pangtokiba Aduga Mari Lenana Chief Minister Nongthombam Birena State Asigi Wa Makal Sing Asi Yokhatpada Amadi Wagi Pothok Asi Hena Mapung Pahananaba World Bamboo Organization Gi Mating Nikre Thoram Aduga Mari Lenana Chief Minister Nongthombam Birena Hai World Bamboo Organization na Manipur bu World Bamboo Workshop Ki Mapham Oina Khanbiba Asimak State Asigi Oina Yamna Nungaiba Mikupni State government ki maikei dagisu World Bamboo Organization ki bamboo movement da mapungphana support tawgani haina thajaba pikhi Chief Minister namakha taraduna Manipur yauna North East State asida indigenous wagi makhal humphut taruk ki mathakta marang kaina hauri adubu wagi resource sing asi ningthina sizinaba ngamdri Hauziksu Manipur State ki oina wagi plantation, cultivation, processing, value addition amadi marketing technical know-how upgrade tawbagi tangai fadaba leiri haiki. Masida World Bamboo Organization International Bamboo Experts singi mateng loinana Bamboo Society of India gi Manipur chapter ama state asida lehenbagi tangai fadaba lei haina Chief Minister Nongthombam Birena phongtoki. World Bamboo Workshop 2019 Asigi Saruk Oina Hapta Kangzebungda International Stall Taramanga State Stall Yankhaida Wagi Oiba Potlam Kaya Utuna Malemgi Tongan Bumapam Degi Lakliba Delegate Singi Pukning Chingsinaba Honagadori Bamboo Cooking Competition na Imphal Edition Gimaru Oiba Event Ama Oigadori Bamboo is now a viable option for cultivation in 2.6 million hectares of cultivable wasteland in India. I congratulate the World Bamboo Organization for initiating a global movement to bring the bamboo peoples together for promoting the use of bamboo. Bamboo for food, fuel, fiber, building materials, and a renewable resource with many applications. In this third World Bamboo Workshop, I have a galaxy of the world's best academic professionals, architects, commercials, business, and a non-profit organization who have dedicated themselves to the cause of bamboo. India, the northeast regions of India and Manipur need these individuals and institutions if we are the fast track the National Bamboo Mission. Lomi singi marakta sandang loibagi hainabi yokhanabagi pandamda mithun mela kam technology awareness program ama Technopol district ki manung chanalaiba machi khulki bungteng si kungda pangthokre hariba khul asida Indian Council of Agricultural Research ICAR gi makhada sandangi National Research Center ama semgatpa yagadra haibadusu yengsinba oina mela adu pangthokhibani ICAR gi National Research on Mithun amadi apunba imagi macha sing AIMS ani khutsimnaduna sinba thoramadda Central Agricultural University Kaugi Vice Chancellor Professor M Premjit Hanagi Minister Morung Makunga Veterinary amadi Animal Husbandry Department ki Director Dr. Hayes Chauba ICAR NRC on Mithun gi Director Dr. Abhijit Mitra Kaugi Director of Research Dr. C.A. Srinivas Murthy Amadi Kaugi Director of Extension Dr. Ratan Sahana Presidium Member Singh Oina Sarugyaki Mithun Farmers Club Hagera Maming Thonberaga
मधु सेम्बिरो अदुगी कनोसी लाकंदैदा अखोई यूनिवर्सिटी दा डायरेक्टरेट ऑफ एक्सटेंशन दा डॉक्टर साहा दा कांटेक्ट तौरगा अखोई अमुक्तंग मसी रजिस्टर तौरगा अखोई अमुक नबार्ड का अमुक समनगे नबार्ड का अमुक समनरगदी नबार्ड तगिसु पैसा लौबे याय लिसिंग कुनमुक लौबे याय लिसिंग मंगा पिरकबे याय थाव फजरा तौरगदी अमुक सु पिरकने अनोबा सक्तम मम मणिपुर की सक्तम मम पोरकपजदैदा अखोई ngasi tiliba marup khangde अखोई डायरेक्टर खंगदे अखोई डायरेक्टर मयाम रतन गुम्बा ngasi मयाम से चंगसिलकंदे इहोमा रिवोल्यूशन अमा अखोई तौद्रगदी मणिपुर सी कैदोंगैदा चौकलो हाइबदुगी आइगी यामना थाजजबनी मालेम की लेबा अतै द पांगथोकनबगुम डिस्ट्रिक्ट हेल्थ मिशन सोसाइटी इम्फाल वेस्ट की मिटिंग मखादा एनडीसी क्लिनिक सीएचसी वांगोई नसिंदना वर्ल्ड कैंसर डे की थौरम पांगथोखरे I am and I will haiba thimda CHC Wangoi the Bangtoki Bathoram Aduda Medical Directorate ki Additional Director MC Dr. P. Shyam Sundar, CHC Wangoi ki MO in charge Dr. N. Susila, AP Department of Radiotherapy RIMS Dr. Y. Sobita, AP Department of Surgery Jenims Dr. A. Ranjana, Amasung CHC Wangoi ki MS Gynecology Dr. T. H. Susitrana, Mathang Sidna Chief Guest, President Amasung Guest of Honor Singh Oina Saruyaki. Thoramadu da wangang kibasing na fungdo kibada cancer hairiba laina asi yariba makai ngallingai da khangtok haubana khwaidagi hena phai. Maramdi laina asi aroiba stage yosin krabadi layeng bada khwaidagi hena sel changba amadi layeng ba ngamgandaba laina oigali. Maramasina laina makhal asigi matangda munna खंगननबा होनबा अमदी ngallingayda khangtokpa haibasina khwaidagi hena phai haiki thoramadugi sarukama oina blood sugar test samasung breast oral amadi cervical cancer ge screening test singso pangtokhi Chana Tanganabagi Portlam Singh Changyang Taunanabagi Damak Hokiba English Singani Tarani Pangi December Thada Health Minister L. Jantukumarna More the Hangtokiba Journal Public Health Laboratory Ngasifawa Matau Taudana Lady Laboratory Asimeroina Myanmar Rom the Kipusilapachana Tanganaba Portlam Kaya Ama Hakchang Shokningai Oibra Oidabra Haiba Adu Test Taunanaba Hangtokibani Laboratory Sangaba Matamda Health Minister na Journal Public Health Laboratory asi chahi asigi January thagi manungda khusukulai matik chana thamduna mathau tauba hohangani haina lauthokibani lauthokiba leirabasu chahi asigi February tha yoraba fawba khusukulai amata laboratory asida purak balaitri khusukulai leitabana maram oiraga laboratory asida leigadaba staff amata ngasi fawba laktri laboratory mathau taudabana Myanmar dagi pusilakpa chana thangnanabagi potlam kaya Changyang Taudana Adumang Lamdamasida Pusilaktuna Miyamna Janari. Nurses Association TNAI Jenims Unit ki demand Manipur lengak yauna mari lenaba loishangna tabakta onthok piraktrabadi tha asigi tang taruk tagi matam kaktana tabak leptuna sit-in protest ki khongjang changselagani haina unit ki General Secretary Nailam Kibjenna Fongdorakli. Unit asin sinduna ngasi Jenims campus ta chathakiba CS work strike ki khongjang amagamari leinana pawi singa unaba amada mahakna makhatana hai Jenims ki nursing na makoi gi grade pay rectification tawbiu nursing uniform amasung high risk ki allowance PBU haiba yawba tongan ba dabi tawduna changsilakpa khongjang ki makhatarakpo ina ngasi gi khongjang asi changsinbani hairi 2010 dagi adu matik ekhoi waraga khangaga ekhoi leira abani nurse oirabasu ekhoi se ekhoi right leibani na ekhoi right sidi ekhoi handak tala si haina ekhoi na memorandum si pishin kre 2010 11 19 pause ekhoi na pishin bani adu government na di ekhoi na peaceful oina haizabase oina tabidre 2010 dagi ekhoi gi pension se terminate tobire mat pire GPF ekhoi leitre 2019 pause in practice ta kana amata su ekhoi ba pibidre hayeng pause ekhoi mass schedule lip loraga Sitdagi indefinite sit-in protest oina ekhoi phomani duties tawro Prazana lana lowi ganu All Manipur IFCD Water Resources Department employees and workers organization asinduna ngasi khoyathong da leiba PWD complex to wakan mifam chathakre wakan mifam adu maru oina work charge samadi master role workers singi chahi amagi tolob PB dabagi mayokta chathakibani
लोइनना मतम सांगना थबक तौदुना लाक्लबा वर्क चार्ज समदि मास्टर रोल सिंगबु रेगुलर ताहनबियु हाइनसु वाकत मिफम असिना डिमांड तौबगा लोइनना हौजिक लेरिबा वर्क चार्ज समदि मास्टर रोल सिंग असि हाना रेगुलर ताहनद्रिङेदा अनौबा थबक लौबा यारोइ हाइबा खोलाउसु वाकत मिफम अदुदा सरुक याखिबसिंगना लाउखि मरी लेनब ऑफिसर अखोइना हाइजरुरे अखोइ मिनिस्टर अखोइ ऑनरेबल चीफ मिनिस्टर बाबा अखोइ क्यारा हना हाइजगरे अदो मोइदा पाखुम अब्त अखोइना फंगदे ngasi बाबा फेब्रुवारी हाइबसे अखोइ इचा इसुगी ममिंग चनबा लाइक तंबा मतंग याम वानबा थाने असिदा अखोइ तोलो फंगदो मरम ओइदुना अखोइ इचासिंग महि मसिंग तमानबा ngamdre अदुगा ट्यूशन थाबा ngamdre लाइक लैसु लैबा ngamdre अदुना मरम ओइदुना अखोइ सि सही इमगी तोलोबसे पिथोकपियु अखोइ सरकारदा हाइजरिसे मणिपुर की R&V आर्ट हाउस के एक लाइसिंग USA की फ्लोरिडा स्टेट यूनिवर्सिटी न यामना पामनाबा ओइदुना डिमांड तौरकली फ्लोरिडा की टालाहासी आर्ट पार्क ते चटलिबा था फेब्रुअरी की अमदगी पांगथोकिबा R&V आर्ट हाउस न प्रेजेंट तौदुना पांगथोकिबा Voices from the Land of Polo Haiba Art Exhibition asida Manipur gi artist kuntra gi ayekba laising utki loinana Manipur gi fine art ki lairi kayasu exhibition asida utki hairi exhibition asi pangthoklaba matungda hauzik USA gi Florida State University na makhoi gi university da R&V Art House ki ayekba laising gi exhibition pangthokpinana ba barton torokpaga loinana art house asigi ayekba laising su collect tawzage hairakle hairi Imphal East District की NREGS fund allocation थोकपदा हौजिक लेरिबा DC ना official ओइना नियम चुमना allocation थोकतरे हाइना उच्चकोन नोंगचुब जिला परिषद member सेराम नेके ना फोंदोरकली Imphal East District की जिला परिषद member सिंगना सिंधुना पोरोंपात लेबा मसागी ऑफिस ता पांगथोकिबा पाउगी मिफम अमदा महांगना मखाताना हाई DC असि मियामगी थबक तौबदा ट्रांसपेरेंसी लेना थबक तौद्रे NREGS fund allocation थोकपदा ऑफिशियल ओइना नियम चुमना allocation थोकतबा असिना मरम ओइरगा जिला परिषद मेंबर सिंगदा खुदोंग चादबा कया मायोगना हले मरम असना मणिपुर लेंगाक अमदी मरि लेनु सिंगना चबचाबा मिटियंग चंगदुना PRI निंगथीना खंगबा रूरल डेवलपमेंट द इंटरेस्ट लेबा ट्रांसपेरेंसी लेगदबा प्रजागी लेबा की थबक नियम चुमना तौगदबा DC अमा अथुबदा हापियु हाइखि February 6 फोगी मनुंगदा लाइव फंड सिगी एलोकेशन जे प्रॉपर्ली अखोगी बेस्ड ऑन दी नंबर ऑफ जॉब कार्ड सुदा एलोकेशन अमा हाना थोकबिरो एलोकेशन जे थोकतना कनागुमना थबक सुबो हौजनग्रे हारिदो ऑफिशियल ओइदे ना कोइना लौजरे करिगुंबा डीसीना मसिगी एलोकेशन जे 6 फोगी मनुंगदा थोकबिरक्त्रगदी गवर्नमेंट अपील तौजेदी डीसीडी अखोई बॉयकॉट सोइन तौजरगनी इम्फाल ईस्ट डिस्ट्रिक्ट जिला परिषद सिंगना अदुगा डीसीजी अथु मतमदा चेंज तोकथोकपियो ओइना गवर्नमेंट अपील अमगा तौजगे अखोई PRI सिंगी खनबिगदौबा रूरल डेवलपमेंट द इंटरेस्ट लेबा डीसी अमा सिंदोकपियो हाइबसे मणिपुर गवर्नमेंट दा अकनबा अपील अमा थमजरी All Manipur Sound Service Association gi taranipan suba mapu kumon thorong asi ya school general stan community hall da pangthokre thoramadu da association asi linkhatna ba hotna bada achoba thodang loramba amadi association asi ga chatminaduna lakhiba laikhitraba ahlaman singi photo da leisu katuna ikai khumna ba utkhi luinana laikhitraba singna mapugi leikol da ingna chikna leiruna ba minute ani tumina leptuna awaba su phungtokhi Ziribamda leba Gularthol Police Outpost pu Lengang Pokpi Police Outpost Hainaming onanaba Ziribam District Authority na honabada Tamenglong District Civil Society Organization amadi Students Organization singna Chief Minister da wakatpa maram chade haina ngamkhai kanbalub NKL Ziribam na phungdorakli lobasana thadorokpa chirol gi matungina yumthangnaba yumlonaba haibasi chayenaba kharadi adumak leinai Lengang Pokpi Narando Bhasa Hairiba Kun Amadi Lamasi Tamenglong na district oidringedagi Ziribam Assembly constituency ki manung chandana leiriba khul amani amasung hauziksu Hillghat Gram Panchayat ki members amadi area oiduna vote thadanariba mapham amani hairakli hauzik sanabagi pau Anisuba Haibok Trophy T20 cricket tournament ta Force Khetrigao amasung PTRC Patsoi ani bai pakre
ngasi ayuk Langtabal Public Ground da sanakiba tournament asige tarataruk suba league da toss ngamkiba TCMDC Thongju betting hana sanakiba match asige apiba over kunda wicket taruk turaga run marfu taret lobangam match asigi ani suba betting sanakiba force Ketrigauna over tarahumdoi ka ball ahumda wicket ani khak turaga run marfu nipan loduna match asi wicket nipan da mai pakpangam ki match asi da run yankhai mathoi lokiba force Ketrigau gi batsman Jalina man of the match staki chathariba T20 cricket tournament asigi ngasi nungthil sanakiba tarataret suba league tana toss ngamkiba PTRC patsoina betting hana sanakiba match asigi apiva over kunda wicket taret turaga run chamaga kuntaruk lobangam match asigi ani suba betting sanakiba PCC mayai koibina match ki apiva over kunda wicket taret turaga run chamaga ahum khak loduna match asi run kunhumdoida maithi banangki match asida wicket ahum lobangam kiba PTRC patsoi gi bowler Bisorjit na man of the match staki Manipur Cricket Association ki media makada YWC Langtabal na sinduna chathariba cricket tournament asigi hayang makhataba league match ani sanaragani Humpumathoi suba Sir Chirachan Singh KCSICBE Memorial Football Tournament ta Nako Nambul Mapal amadi Sagolban United ani mai pakre ngasi Kumalampak Turf Ground da sanakiba tournament asigi Taranithoi suba match da Nako Nambul Mapalge Sanaroi NG Rahulna Panzel ama aduga YPHU Lalambungi Sanaroi N Romes nasu Panzel amaga chanduna match asigi apiba matamda mayok nariba tim animakna Panzel amamam chanadana match asi draw tabadagi tournament asigi chanapathap ki matungina kicks from penalty marks na match asigi aka apogi laibak lepnabada Nako Nambul Mapalna YPHU Lalambungbo Panzel manga ahumda maithiba pibangam ki Chathariba football tournament asigi ngase sanaki batara ahumda suba match dana Sagolban United na KPSC Kakchingbu yamna lakchana Panzel Nipan Sinoda maithiba pibangam ki Jurachan Maharaj Kimingda All Manipur Football Association na Lisingan amaga chamapan yankhaidagi hauna Lisang sina pangthoktuna lakliba football tournament asida mapalamgi football team ani yauna lamdamasigi football team kun mapan ga punna team kuntra mathoina knockout basis ta lamba taunari hayeng sanagadaba tournament asigi taramari suba match ta Movanlai Athletics Sadar Hills amadi Rao Lairik Yengbam Laikai ga taramanga suba match tana NC Club Khonghampat amasung M Khabam Lamkhai anina lamba taunaragani Porsangbam Youth Improvement Union na sinduna chathagadaba mari suba state level 7-a-side football tournament ngasidagi kha Porsangbam Public Ground da hokre tournament adu BJP Manipur Pradesh ki Vice President oiriba thabaktagi potharaba IPS TH Basantana haudoki punna timtara nipan saruk yaduna chathagadoriba tournament asigi haudokpagi match oina yada Kangsoibi Mapal amadi CMB Ningthaukhong anigi marakta sanakhe Anisuba S. Mani Sarma 3rd Division Football League Tournament MSC Malom amasung Juvenile Club Tera Sapam Lerak ani mai pakre ngasi parsoi part 2 da leiba Pamyal gi sanabung da sanakiba tournament asida Group A gi Tera Subal League ta MSC Malom na USC Phayengbo Panzel Marisino da maiti ba pibangam ke Chatharagli ba football tournament asigi ngasi sanakiba Group A gi Tera Mathoi Subal League tana Juvenile Club Tera Sapam Lerak na NISC Lairen Zambu Panzel ani amada maiti ba pike Imphal West District Football Association ki meeting makada chathariba football tournament asida tim tarani thoina group ani thongna khaidoktuna lamba taunari hayeng chathariba tournament asigi makhata ba league match ani sanaragani Mapan Suba Chalo Cup Lamlai Kendra Village Wise and Inviters Men's Open Football Tournament ngasidagi pangthokpa hokre ngasi Chalo Youth Union Club ki sanabung da pangthokpa hokiba football tournament asigi
Sanakiba Ahanba Likta Langai FC and Sanzenbamna CHYUC Chalobu Panzel Mangasino the Maitiba Pibangamki. Chalo Youth Union Club na Sinduna ngasidagi pangthokpa hokiba football tournament asida team kuntarukna group taruk thokna khaidoktuna league match sing athoya hen tanari hayeng makhataba league match ani sanaragani Bharat Sarkar nasu Manipur da football ge mijeng thamaiba sport university kalin khalaptra Manipur da sanaro kayama puthorakna bagi sigum walakholaiba thaurang asida akoi ngasi so mapalak suboina masigum ba chalo cup aina mingthon mama tek takaidra ngasi bau da pangthoraiba lamda masida di afaba sanaroi puthokadaban haiba wakhalol asida moina tarpasi ubada masigi damakta awana pa leirabadi ai jegi maike de angam pangjage Arab the bulletin asigi headlines amu namyam da thamjari Citizenship Amendment Bill gi mayok lieptuna North East Ladiba Mongoloid Furup Singi Tunglam Chat Amagidamak Apunba Firep Amalogo Matau Dare Haina Saknairaba filmmaker Aribam Shyam Sarmana Pundokre Kumchi Sahi gi class 10 gi exam the private school gi oza amata exam conduct toba yawhalaroi haina bosem na lokiba Firep hantongna ba private school gi oza singna akan ba wafam thamlaki Lamlai Police Station na convert chingkai khulen da masakhang da basing na miyoi ani nongmai na kaptuna hana na bahona rambadagi hausi grass medicity da aruba fibam da laikanari Amasung malem gi laiba kuntra mari na saruk yadana numit mangani chathagadaba ahumlak suba World Bamboo Workshop 2019 ngasi City Convention Center Imphal Chief Minister N Birena Hokdokre